Kurumjari. Kari kudong chau kumbi sen gise. Sir, koi gise personal care ne ko. Apo head to toe service cyber sida koi loina suna thamjai sir. Mayam su lengbi ro steda magi tuan ba pagi staff awal pa kare kya su lei hebe bauta ya duna mayam su experience le ba na taga na fresh tong ni bagang bu sing su mantra de lengsin biro kuna koi gi rin so ta lei ba rom ko pi hek opposite kitang selai na de lei ra ne koi mantra se de la aga mayam su ma ne pi ba kudong cha ba sim si lo bi Kurumjari, ELITETV test of cartoon maho ming tabiru am taram lokchari ngasi imphal phungo pause singi cartoon singda cartoonist na kari hani niba kari phunung niba kari wakal khalang niba do myam sango thamjage am lokjage Shanghai Express ki onthok pani da asta onthok pai de yam phajaba cartoon ni maruk mani khawari sanabani t-shirt ka jam phajaba sile love is hot kaina ga tawdna adada amma maruk um snai de khangdre tawri se maruk nungsinare wai kainare wai thungnare wai punsi sida iwa da wayena da sai maru umai da kuma kani badu nan ngasi da khanglibra miyo begi mapokta nungai ba haibse nga ki wani wa abana yamne henbini taseng mani akoina miyo begi da nungai ba kai se dum khara khara gi ko yam lang thoi ba festival toriba kari toriba nga pothana ba chalu me am sedna awa bagi solution da didum yamaga lebani any tension hayena kari gi cheng leite bagi hayena kari gi angang gi tuition fee bi bagi hayena kari gi mu emission to bagi je wana adum khaga madu gi struggle to nungai thoko mi ku haibung hak tuni mi gi luhong ma deva karmam chalu madu ni ha akoina nungai ba adi sai olam da haw ma thonga chamin da ba family pun ba adugi potu dani akoina nungai phangi matam ji wakan kari tawgadage kamai tawgadage hayeng kari ngasina kari horen kari hinjang thongba mu hayeng na kana gi chatpa poyeng na kamai tawba ji loina mangni adana nungsiba sisuni man haise si khangdre tawse maro nungsire wai kainare wai thungnare wai punsi de iwa da wai na maduna ngasi da khanglibra miyebegi mapukta nungai ba se nga ki wani wa bana yamni hen bani si yam phajaba dumba wan thok leba cartoon na ai thamjage patang da leisna koi sana leba ki loiredana sida koi ayamana koi gi Shanghai Festival ki torgo me am sida cartoonist singje ko tare sasu Shanghai Festival base tor hai duni officer necktie pun ma adi makha sina jubni simple me na lebe mo ni tamane kanam ta lak chabani na pot ka sitre da na haiba da masne officer me am ki kumai ni na yam na sit kadra ha ga chitra ba na ji officer me am lak pa o department khar lak pa baduna suat pe gi am sit le hai suat pa lore ga di pi ga da ba duna Shanghai Festival ki handa ki di dum hanjan haiba do ko ne adi department su ya wana sinja ba lenga ki order ni na tawdaba ya da ba na sum haijela kan de khoi gi asok matham da thum jason ba gai to odu top biom ju lak toini on the level situation ji patre ana ngasi mi tare ni chanduni tang kuntre tang kun sa da loi doini ana haji phawda le ba me ama de gi sana khona ba gi angang na tung na ba gi kari gi me am sing si magi mama pa parents sing duna magi decision hai tare logo da na maram wa kan angang sing ju yeng ba chaning suma pa na pu da gi chatrabadina airo sana khona ba gi kari gi le me am lo ni sido ga ta da ga da pa pu re na le me am duni on hanja gi sidiam na nungai taba duga lenga asu pa mi ba pr na pa mi ba governor pa mi ba humdu hana mangjau na phongdo da banina musigi achouba kilo duni ji hiya ngi ta na ba tawni tawdu koi gi sangai pata koi thanga pata madusu koi
tꯧba yaroidna people paja mayam tholokna khoi thokibna toru habi pausu lei aduna sangai ti da yumpham mora kana thamakpa chisu wan to leba cartoon en samjage patang da risina khoi pona phomgi balu he aduni balu est yang view imabel ka thien ji da phamaga pot yolaga wari sanabagi sinnamne adamana hai akhoi sibu india sarkar na kari wena khalaja no ne na hawdorak pani amasina khumak pani ba isagi yum mai thabi duna tanthok pire madu pharaga dandi pigi di haidadana isagi yum da chakpa phau yadre laknari ba haidura moi sena adu aduni jaga khara da leiriba toppa furu kuki singi hanjallaga leigre moi kulai ba kambu kharaga da punna ngak sena leigre ha yawi nahan gi khoi dolai thabi gi toriba agi mem du da hanjanjarge noine ing tappa leire haibadina ing tappa leire haibadi sangai phase pangtho obnina pangtho pagenu haidana moina boycott tobani kokomina aduga tongan ton balu civil society organization mayamna koi boycott tobani adubu nampuda tore hanjanjarge haibadi irang toktuna khoi ngasi ju leptre nungdang dang adagi protest toba ngarang tu langu da toba merai li chatpa mayam leptri manipur ge mayung se kadom da purakada ge si yamna luba tangkak amada leibani sidai sarkar semani November tang tram dem da popular government ama la ni haga November amulo shinge dore December lakani haidura na February gi 13 baudi khoi PRC president lu se sangdo ga leibani nasi manung sida semu daga di mu by chance amu madu gi matung do sangdoro 2027 dadi leiriba mayam si farak tana doini ana 2027 gi mikal sidi yam number ba praja sing gyan tabra adigi mire oiriba sing gyan tabra mayam amadi thooni habigi mayam sing aina daga le potuni aduna sisu yam phajaba imaibel sing na ji kathenda pot yono khanari ufum sing adu le mayam mamang da puthorokpa yam phajaba cartoon thamjage matang da leisna hoelan paugi as loire habaduni saida khoi kurta pajama selaba aduga khoi nehru tupi upadi adum rajniti wala oire elected obiye oidabiye da khanabagi sinin nakan sida adamana amana khambai mone da ani sina khanari sina hai party mana da bagi khanagano ai di party madam chongkhine na aji chongtheng ngaktani akhoni haijabado khoigi all wine in new bottle na thaina gi yuri ba ngaktani bottle lu change to buni ohong budi kesu leitaba aduni hai party mana da bagi khanagano ai di party madam chongkhine na adama sina sumine sar khana jarroe na mayam ji party mana da bagi adu na khanaba leibdune ba se kuba ko ro thambal go ro khana riba mayam jai mu phalong chongka na mu chalo maru oigi duni tuan tomba jing nei duni khoi ngasi si kuba ki oiraga television da wa khanna bade yauromini hek nunga laga dum thambal onba mayam khangna duni aduna kuba ka thambal ga se ya mana sida manipur tongnai se kuba ka thambal gi lani handik ngasi ngarang sidi thambal kuba ki lan ta de amaga mara sina ba ama tawna ba mayam du krata de o ngarang de hape jaw mani constitution se violate tawre du tawre gaina praja sing gi taning da bim de leirabani ana manipur gi su sida ingna chikna tapna nungaina hingma pamba bunsi merelam da pamba potu neba aduni aduna mathang leisina khoi naron thawdang gi hawa do leirang do haduni adama wari sanabani hoju elected amaga praja amaga police ti praja bungak sengedabani ka henba tawba yade ada hayar ko da sai kunjai nangi sarkar amuk lalagadi kari mu haiga dawri na yam phajaba ngasigi pota koi hanagi chief minister na phungdok pu phom ma yawbuni police na ka hen vacan chathore dabani na paper am da yawbuni adongana phungdok potu da sai cartoon khut tharak potu ne ba police ti praja bungak sengedabani ka henba tawba yade hai da kunja basina nangi sarkar amuk lalagadi kari mu haiga dawri na yam phajaba boni koi ngasi khabar su yawbuni aduna prajasin na khali wakalon aduga hana gi leiba mayam khali mayam sing zum direct adum yeiraga adum kai haitare panaba tharakpa cartoon sum yawdaba nate any abc gi wa ama xyz kana gi foreign against gi wanate chana budu cartoon sin tharakpa ne aduna magi aduni magi adani haiga fum natabida sum chana ba chunaba aduga phagi oina mokri oina tawrakanda prajasin da gyan tanaba thawakpa dum cartoon ne thamjage mathang da leisina khoi people's chronicle gi Thursday theater is any Thursday theater is the elected jaure magi secretary jaure wari sanabani sir these are the list of people who really love peace and want to bring peace
sar masjid yauriba list se sisina tasengna khoigi santi pamba ingna singna lampa leina pamba adugi praja gi list ni. Although many of them don't want to ever mingle again, adu khara di moi amu hana punba pam den hazik lei mayam sini separate administration karigi adagi cookie human rights organization la mele tara resign togadabni akhoi separate administration ban akoi pi gadabni ba suni bharat lengang na noi separate administration do pi ba yaroi constitution na yaba pi re na khalaga su leiriba demographically madu ya ta ba haiba mayam ma si yani yaro have populate ba freedom of speech freedom of expression le na mana thopoji pa na haine ba tongna ba mayam se ne duna haji phawda koksalaga nang adu yaroi mapa amsi manaw ni khana ba dabu sahi ani makhai hena khamdu pangam da ba si karam mapa oidoino ha bhum se ton ba session ka dagi hangnara ko chu yauri kari gino pamido kamai ton no na du hai gi su yaroi hoi ka hau ki buna hau khre kana du gi themjen bina ba poto amta leita mong da idea of manipur gi wafum leita ba wafum adu leibedo ni praja sing si audana subhum nabum cha bum khangdana ya wana leli ba punsi meng de leli bisini surasu no murasu khoi relief camp da leibedo di yum da halakana mi ko to su ya ma nungai na agi ka do da cha glass mu tha su waru yusho bo thawrasu lebak pu tawrasu am dagi nungai punsi mena da phangdana me le sing hum phum raja ji lanjen ne ga lei bani aduni stage ani lei ba me am sig lesson sadi pa ma kamuri sar ado mai gi moi sigi marakta mingle to wa pam da basu yauri hedana phungdok pa yana wan to leba cartoon ni thamjege ana ngasi de dum ba ELITETV gi test of cartoon ni mahaw mata nga solution jere ming tabiru sum bomo kana khuram je bolone na kani ne biathni jeri binebis Kurum jari kari khudong chaw phungbi chen gi se sir khoi gi je personal care ne ko ta head to toe service haiba sida khoi loina suna thamjai sir. mayam su lengbi ro steda magi ton ba pagi staff or pa kre ka su lei have ba ta ya duna mayam su experience le ba na ta no na fresh tong ni ba bu sing su mantra de lengsin biro kuna koi gi rin so ta lei ba rom ko pi he opposite kitang selai na de lei ra ne koi mantra se de la ga mayam su ma ne pi ba ko dong sa ba sim si lo bi